Kuki CSO Working Committee Ukhrul na Houkhre Nongyai counter blockade ki Khongjang Lauthokraba matung Imphal-Ukhrul Lambi da Kuki Shingna Acha-Athak ki Potlam kaya Phajinba Houkhre. Counter economic blockade ki Khongjang Lauthokladuna Kuki CSO Working Committee na Thadorakpa Cherol amagi matung inna Kuki jogi miyamna Kundaba mafam singda inter-district economic blockade ki Khongjang asi handok na naba marilay naba authority da matau taba khongthang lawkhat na naba kayarak khangan ba laikre loinana memorandum pisinba amadi mifam pangthok pa na chingba kayasu pangthok pa laikrabani adubu ngasi fauba inter-district economic blockade ki matangda waroshin ama purakpa ngamdaba maramna Ukhrul amasung Kangpokpida laiba CSO singa kupna khanaraba matung Imphal-Ukhrul Lambi da counter blockade ki Khongjang asi tangai fadana changsin bani hairi blockade manungda ana ayek passenger ki gari sing airport chatpa amadi security force ki gari sing ningthina check tawraba matungda chatpagi ayaba pigani adumakpu Kuki jo khul taraga marigi jurisdiction da lengak amadi lanai gi institute sing makha taba notice ama thoktriba fauba thonglon gadabani haina committee gi cherol asina khangali Nakalamaromda Kuki CSO Working Committee Ukhrul na Houkhre Nongyai digi counter economic blockade ki Khongjang Lauthokraba matung Imphal-Ukhrul Lambi gi litanga nakna na laiba Sangkai Khulda mafam adugi miyam thoraktuna arakpa gari khudingmak check tawbugi Khongjang changsin ki security force ki mamang maktada Kuki gi nupi sing aduna Imphal dagi Ukhrul tamna lakpa tangkhul gi gari sing amamamta oina check tawki gari sing aduda yaurakpa Acha-Athak ki Potlam khudingmak counter blockade ki Khongjang changsiliba nupi sing aduna laukthahukki loinana chinda paugdanaba kharasu yaunaki hairi